ꯃꯌꯥꯝ ꯅꯨꯡꯊꯥꯡꯒꯤ ꯃꯊꯦꯜꯗꯤ ꯌꯦꯟ ꯑꯣꯏꯅ ꯉꯧꯔꯅꯤ. ꯌꯦꯟ ꯉꯧꯔꯅꯤ. ꯕꯣꯏꯂꯔꯅꯤꯅ ꯃꯍꯤ ꯍꯥꯞꯄ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯗꯦꯅ ꯃꯍꯤ ꯌꯥꯎꯗꯕꯤꯗ ꯀꯪꯅ ꯉꯧꯔꯅꯤ. ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯀꯩꯀꯥ ꯈꯣꯛꯑꯦ. ꯂꯣꯏꯗ꯭ꯔꯤꯕꯣ? ꯌꯦꯟ ꯂꯩꯔꯦ. ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯂꯣꯏꯔꯦ. ꯁꯦꯝꯕ ꯂꯣꯏꯔꯦ ꯄꯨꯁꯜꯂꯛꯑꯦ. ꯀꯤꯂꯣ 2 ꯈꯛꯅꯦ. ꯔꯦꯝꯕ ꯈꯣꯠꯄ ꯂꯣꯏꯔꯦ. ꯔꯦꯗꯤ ꯑꯣꯏꯔꯦ. ꯉꯧꯔꯅꯤ. ꯍꯣꯔꯦꯟ ꯉꯧꯔꯝꯗꯥꯏꯗ ꯃꯨꯠꯆꯔꯛꯑꯒꯦ ꯃꯌꯥꯝ. ꯈꯥꯡ ꯁꯥꯔꯦ. ꯊꯥꯎ ꯍꯩꯖꯤꯜꯂꯦ ꯃꯌꯥꯝ. ꯁꯤꯗ ꯌꯦꯟ ꯂꯩꯔꯦ. ꯍꯧꯖꯤꯛ ꯉꯧꯕ ꯍꯧꯔꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯊꯪ ꯃꯊꯪ. ꯃꯔꯣꯏ ꯊꯥꯗꯔꯦ ꯃꯌꯥꯝ. ꯁꯤꯡ ꯆꯅꯝ ꯑꯁꯨꯕ ꯃꯔꯣꯏꯗ ꯊꯥꯗꯍꯧꯔꯦ. ꯇꯤꯜꯍꯧ ꯂꯥꯛꯆꯔꯦ. ꯉꯧꯈꯥꯏꯔꯦ. ꯌꯦꯟ ꯍꯥꯞꯆꯤꯜꯂꯦ ꯃꯌꯥꯝ. ꯇꯤꯜꯍꯧ ꯆꯅꯝ ꯈꯔ ꯃꯨꯜꯂꯛꯄꯗꯨꯗ ꯌꯦꯟ ꯍꯥꯞꯆꯤꯟꯖꯔꯦ. ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯗꯤ ꯌꯥꯝꯗꯦ. ꯁꯤ ꯌꯦꯟꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯦ. ꯀꯤꯂꯣ 2ꯅꯤ. ꯑꯩꯈꯣꯏ ꯃꯤ 4 ꯈꯛꯅ ꯆꯥꯗꯣꯏꯅꯤ. ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯈꯪꯗꯦ. ꯌꯦꯟ ꯍꯥꯞꯆꯤꯜꯂꯒ ꯉꯧꯔꯅꯤ ꯐꯖꯅ. ꯃꯔꯣꯏ ꯃꯄꯥꯡꯗꯨꯒ ꯑꯃꯨꯛ ꯑꯣꯠꯈꯥꯏꯔꯦ. ꯐꯖꯅ ꯀꯪꯅ ꯉꯧꯗꯣꯏꯅꯤ ꯃꯌꯥꯝ. ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯥ ꯌꯧꯁꯜꯂꯛꯑꯦ. ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯀꯩꯀꯥ ꯍꯥꯞꯄꯒ ꯑꯃꯨꯛ ꯉꯧꯔꯦ ꯐꯖꯅ. ꯃꯔꯣꯏ ꯃꯄꯥꯡ ꯂꯣꯏꯅ ꯍꯥꯞꯄ ꯂꯣꯏꯔꯦ. ꯃꯨꯟꯕ ꯍꯧꯖꯤꯜꯂꯛꯑꯦ. ꯆꯥꯕ ꯌꯥꯔꯛꯑꯅꯤ ꯃꯌꯥꯝ. ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯗ. ꯍꯣꯔꯦꯟ ꯆꯥꯕꯩ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ. ꯃꯌꯥꯝ ꯉꯁꯥꯏꯒꯤꯗꯣ ꯊꯣꯡꯕ ꯂꯣꯏꯖꯔꯦ. ꯊꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯆꯥꯕ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ. ꯍꯥꯎꯕ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝꯗ. ꯃꯌꯥꯝꯁꯨ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏꯗꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ. ꯃꯌꯥꯝ ꯉꯥ ꯑꯇꯥꯎꯕ ꯂꯩꯔꯦ. ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦ. ꯃꯤꯃꯤ ꯁꯤꯡꯖꯨ ꯀꯣꯟꯅ ꯀꯣꯕꯤ ꯃꯆꯦꯠ ꯑꯃ ꯈꯥꯏꯖꯔꯦ. ꯊꯕꯤ ꯈꯔ ꯈꯥꯏꯔꯦ. ꯆꯝꯐꯨꯠ ꯂꯩꯔꯦ. ꯕꯦꯔꯦꯟꯗꯤ ꯃꯇꯝꯒꯤ ꯍꯤꯟꯖꯥꯡꯅꯤ ꯃꯌꯥꯝ. ꯆꯥꯕ ꯍꯧꯔꯒꯦ. ꯁꯦ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ. ꯆꯥꯔꯒ ꯍꯥꯏꯖꯔꯛꯑꯒꯦ. ꯆꯥꯕ ꯍꯧꯔꯦ. ꯃꯌꯥꯝ ꯅꯤꯡꯖꯔꯛꯑꯒꯦ ꯁꯦ. ꯌꯦꯟ ꯃꯇꯨꯝ